Incredible Story Manipur na ngasisu aigi nungsiraba viewersinggidamak 2011 da release tawkiba action thriller survival the best tawba The Grey movie puduna laksari. Movie asina fangkiba rating singdi IMDb rating da 10 gi manungda 6.7, Rotten Tomatoes da 80%, Prime Video da 10 gi manungda 6.7, Google users na 80% like pikiba movie amani. Fare adudi mayam movie asigi samlappa wari amadi movie asida saktam langlibi pandabi movie romda oina mai onsilasi. Aduga mayamna channel asibu ngasina ahanba thengnabibu oiragadi channel asibu subscribe tawbirambasu kaubiganu. Movie asina haurakpada aikoina John kauba nupa amabu uba fangi. Mahaki punsi asi yamna wana lelami. Mahakna mahaki nupibusu aduki matik yamna miss tawrami. Aduga John na magi nupigi damak chithi amasu asumna irami. Nangna inaktagi punsi chuppagi oina lapna chatkhrabasu ainadi nangbu aduki matik yamna nungsi. Adubu aina khangi nang amuk hana aigi inakta laklaroi haibasu. Masigi maram pumbasu ai isanani aina thohanba ngaktani haiba isana khangjai tamba ngamdi. Ngasina aigi punsigi aroiba mikub haibadu oikibasu. Tasengnamakkisu John hauzik iriba chithi asi magi nupigi maramda magi nupigi mafamda iribani. Masidagi aikhoida ahingi matam amada ulai hauzik John asi masa mathanda sijanabagi damak tawduna leirami. Adubu John masa mathanda sijabadi ngamlamde. Aduga John asi Alaska da thau oil gi company amada thabak suba yaurami. Aduga mafam asi lamhui aduki matik yamna marang kaina leirami. Maram asina John gi thabak asi mafam asida thabak suduna leiriba senmi singgi mafamda attack tawrokpa lamui khudingmak hatpagi thabak asi John na tawrami. Present da aikoida Alaska da thabak suduna leiriba senmi kharabu ulai makhoina thabak suduna leiringai lamhui amana makhoigi mafamda attack tawnabagi damak yamna kanna chensilakli. Adubu lamhui asina chensilakliba asi John nasu nongmai ama paiduna aim tawduna leirami. Aduga nongmai aduna kaptuna lamhui adu mafam asida halambi. Adugi matungda John na taraga leiriba lamhui adugi manakta changsilai. Aduga lamhui adu magi aroiba sor honduna leirami. John na magi makhut adu lamhui adugi mathabakta thamlaga lamhui asi sirabra natraga hinglibra haibadu check tawrami. Aduga lamhui adudasu mana asumna makhata na hairi ngasina aigi thabak company asida tawba aroiba numitni. Hayengdagidi ai Alaska amadi company asibu thadoktuna punsi chuppagi oina chatlagani. Mathangi numita John amadi mahaka thabak tawminaba marup kharaga plane amada tawduna thabak sufam asidagi mayumda hannabagi damak tawraklambi. Aduga makhoina plane asi paiduna khara laklaba matungda Alaska gi maya yorokpa matamda khanghauduna plane asi karigumba problem ama lakpadagi crash tawrami. Adubu laibak faribadi plane crash tawba matam masida makhoi kari amata asok apandi nanghauramde. Adubu hojik Alaska gi untana thallaba chingna ikoi koisanduna leiba yamna ingba mafam masida makhoi kakngawna duna kari tawgadawano haiba kari amata khangdabi leirami. Aduga mafam masida yamna ingbana maram oiduna makhoi siba fawba yaribani. Adubu laibak thiribadi plane crash aduda makhoigi marup amadi siduna leirami. Makhoigi mitmangda makhoigi marup ama siba asida aduki matik yamna nungaitaba haibadu oirami. Hojik Alaska gi inglaba mafam asida makhoigi mafamda karigumba chana thaknabasu fajana marang kaina amata yawba natte. Masidagi John na makhoigi lakminariba marup aduda hairi hojik aikoi mafam asida mai haugatkadabani. Aduga ngasi ahing simadi mafam asida yamna cheksina lengadabani. Aduga nong hek nganbaga aikoina chatkigadaba lambi adu thirasi hairambi. Maramdi mafam asida makhoibu thiba kana amata laoi karigumba makhoina lakpa thoklabasu makhoibu thiba fangloi. Ahingi matamda makhoina mai haugatnaba thorang tawrami. Mai haugatnaba thorang tawduna leiringai lamhui ama laktuna John gi mafamda attack tawraklambi. Asumna lamhui asina attack tawrakpa matamda John gi makhong adu khara soammi. Madudagi makhoina leiriba mafam asi lamhui mayam ama paiduna leiba mafam amani haiba asi John na khanglaklambi. Makhoina karigumba ayingba asi khangduna hingba ngamlabasu makhoibu lamhui sing asina yamna laina hatoktuna settuna chagani haibasi John na khanglambi. Maramdi lamhui sing asi mi chaba amadi
ꯌꯥꯝꯅ ꯃꯄꯥꯡꯒꯟ ꯀꯟꯕ ꯂꯝꯍꯨꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄ꯭ꯂꯦꯟ ꯑꯀꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯇꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤ, ꯃꯈꯣꯏꯗꯤ ꯃꯅꯝꯁꯨ ꯌꯥꯝꯅ ꯁꯥꯅ ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯅ ꯏꯒꯤ ꯃꯅꯝ ꯇꯥꯔꯕꯗꯤ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯕꯤ ꯂꯥꯛꯀꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄ꯭ꯂꯦꯟꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯁꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯏ ꯃꯅꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯕꯤ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯅ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄ꯭ꯂꯦꯟꯗ ꯌꯥꯎꯔꯛꯂꯤꯕ ꯑꯁꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯄ꯭ꯂꯦꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯕꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯩꯅꯝ ꯑꯃ ꯄꯥꯏꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯕꯨ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯖꯣꯟꯒꯤ ꯃꯩꯉꯥꯟ ꯑꯗꯨꯗ ꯂꯝꯍꯨꯏ ꯃꯌꯥꯝ ꯑꯃꯒꯤ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯂꯪꯈꯠꯂꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯖꯣꯟꯅ ꯎꯔꯝꯃꯤ꯫ ꯃꯩ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯖꯣꯟꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯁꯤ ꯀꯔꯤ ꯑꯃꯠꯇ ꯂꯦꯡꯗꯕꯤ ꯂꯦꯞꯇꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯕꯨ ꯀꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕ ꯇꯥꯔꯒꯗꯤ ꯂꯝꯍꯨꯏ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯠꯀꯗꯣꯔꯤꯕꯅꯤ꯫ ꯖꯣꯟꯗꯤ ꯂꯝꯍꯨꯏꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯌꯥꯝꯅ ꯈꯪ ꯍꯩꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯇꯨꯡ ꯍꯟꯗꯨꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯨꯂꯞ ꯑꯣꯏꯅ ꯇꯨꯝꯊꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯡ ꯑꯅꯤ ꯗ꯭ꯌꯨꯇꯤ ꯇꯥꯟꯅꯗꯨꯅ ꯇꯨꯝꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯁꯪꯗꯨꯅ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯅꯔꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯣꯟꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯖꯣꯟꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯇꯨꯝꯕ ꯑꯗꯨ ꯁꯤꯟꯅꯗꯨꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯁꯪꯂꯤꯕ ꯖꯣꯟꯒꯤ ꯃꯔꯨꯞ ꯑꯁꯤ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯂꯥꯎꯔꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯅꯨꯄꯥ ꯑꯁꯤ ꯈꯨꯗꯛꯇ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯖꯣꯟ ꯍꯣꯏꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯁꯪꯗꯨꯅ ꯂꯩꯍꯧꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨ ꯍꯥꯠꯄꯇꯪ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯕꯗꯤ ꯆꯥꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯖꯣꯟꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯆꯨꯝꯅꯈꯛ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯕꯗꯤ ꯆꯥꯗꯕꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯔꯝꯗꯕꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯖꯣꯟꯅ ꯈꯨꯝꯃꯛꯏ, ꯃꯁꯤ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯐꯝ ꯆꯥꯗꯦ, ꯂꯝꯍꯨꯏꯁꯤꯡꯒꯤ ꯂꯩꯐꯝꯅꯤ꯫ ꯑꯗꯨꯒ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯗꯁꯨ ꯃꯈꯣꯏꯅ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯌꯥꯝꯅ ꯑꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯎ ꯑꯗꯨ ꯀꯥꯎꯕ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯣꯏꯗꯕꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯎꯟ ꯌꯥꯝꯅ ꯇꯥꯕ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯌꯥꯝꯅ ꯏꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯌꯥꯎꯔꯛꯄ ꯃꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯅ ꯑꯔꯥꯞꯄꯗ ꯎ ꯈꯔ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯗ ꯖꯣꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯎ ꯄꯥꯝꯕꯤꯁꯤꯡꯅ ꯍꯧꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯃꯇꯝꯗ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯎ ꯍꯧꯔꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯎꯟ ꯌꯥꯝꯅ ꯇꯥꯕ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄ ꯑꯁꯤꯅ ꯆꯠꯄꯗ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ
ꯄ꯭ꯂꯦꯟ ꯑꯁꯤꯗ ꯇꯣꯡꯂꯛꯄ ꯑꯁꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯋꯥꯂꯦꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯕ ꯃꯇꯨꯡꯗ ꯁꯤꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯂꯦꯠꯁꯤꯡ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯋꯥꯂꯦꯠꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯎ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯖꯣꯟꯅ ꯈꯪꯉꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤꯗ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯎꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯠꯄꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯅꯪꯂꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯎꯟꯒꯤ ꯂꯦꯌꯔ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯕꯅ ꯃꯈꯣꯡ ꯑꯁꯤꯁꯨ ꯄꯨꯊꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯄ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯇꯞꯊꯍꯧꯗꯨꯅ ꯃꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯃꯃꯥꯡꯗ ꯆꯠꯈ꯭ꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯇꯥꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯟ ꯑꯃꯗꯤ ꯑꯇꯩꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯁꯨꯝꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯤꯡꯍꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏ 5 ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯃꯈꯣꯏ 5 ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯝꯗꯨꯅ ꯎ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ 5 ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯈꯣꯏ 5ꯅꯁꯨ ꯈꯪꯉꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯔꯝꯗꯤ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯔꯝꯗꯤ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯅꯁꯨ ꯈꯪꯏ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯅ ꯃꯈꯣꯏ 5 ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯄ꯭ꯂꯦꯟ ꯀꯥꯏꯐꯝ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯎ ꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯂꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯏꯪꯕ ꯎꯟ ꯑꯃꯗꯤ ꯁꯤꯠꯂꯤꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯦꯟ ꯑꯀꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯏꯪꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯖꯅ ꯈꯥꯡꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯎ ꯄꯥꯝꯕꯤꯁꯤꯡꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ 5 ꯌꯥꯝꯅ ꯊꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛ ꯎ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ 4ꯃꯛꯇ ꯃꯩ ꯍꯧꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯟꯅ ꯃꯈꯣꯏ 5ꯒꯤ ꯆꯩ ꯃꯇꯣꯟꯗ ꯅꯣꯡꯃꯩꯒꯤ ꯀꯥꯔꯇꯦꯖꯁꯤꯡꯕꯨ ꯍꯥꯞꯄꯒ ꯁꯦꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯩꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯒꯗꯧꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯣꯛꯍꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯗꯤꯌꯥꯁ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯖꯣꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯧꯕꯗꯒꯤ ꯍꯧꯅ ꯖꯣꯟꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕꯅꯤ, ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯂꯝꯍꯨꯏꯅ ꯍꯥꯠꯍꯟꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯊꯛꯇ ꯍꯥꯟꯅꯒꯤ ꯃꯐꯝ ꯄ꯭ꯂꯦꯟ ꯀꯥꯏꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯍꯥꯠꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯗꯤꯌꯥꯁꯅ ꯈꯠꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯤꯌꯥꯁꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯃꯔꯩ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯂꯝꯃꯤ꯫ ꯗꯤꯌꯥꯁꯅ ꯖꯣꯟꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯊꯥꯡ ꯃꯆꯥ ꯑꯃ ꯁꯠꯇꯨꯅ ꯖꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯁꯨ ꯑꯔꯥꯏꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯗꯤꯌꯥꯁꯄꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯝꯍꯨꯏ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ 5 ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯁꯤꯅꯁꯨ ꯃꯈꯣꯏ 5ꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯂꯝꯍꯨꯏ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫
lamhui asina chatkraba matungda John hairaklammi lamhui asi makhoibu check taunabagidamak lamhui sing aduna tharakpa soidana oigani maramdi lamhui sing asi masa mathanda satan bachatte makhoidi group oina satan bachatpani aduna aikhoigi mafamda lamhui sing asina karigumba kharadi soidabi tawrakani haiduna masidagi makhoi manga adu punsinduna famlaga maikai khudingmakta yengduna leirambi asumna leiringai matam asida lamhui amana makhoida khanghaudabi attack tawraklambi adubu mafam asida attack tawrakliba lamhui asi makhoi manga changduna yamna laina hatu ami aduga makhoina hatlaba lamhui asibu maida lauduna makhoina saduna leirambi asumna leiringai lamhui mayam amana makhoigi akoiba asida koisalakpagi makhol adu taraklambi maramdi makhoina lamhui amabu hatuklubagini John na khangi lamhui sing asina makhoibu kari amata lemna thararoi haiba asi maram asidagi John na makhoi mafam asi thadoktuna yamna thuna atopa saphagadaba mafam amada chatkinabagi damak hairambi madudagi mamlabasu mamna makhoi mangamak makhutta maibun amamam paiduna chatpa horaklambi adubu makhoi manga mafam asidagi yamna lapna chatpadi ngamlamde maramdi makhoigi marakta Jackson Brock kauba nupa ama yaurambi mahak masa yamna kanna ngamlaklamde masidagi makhoi mangamak mafam asida adumak lepa tarammi adubu hojik makhoina leiriba mafam asidadi lamoi sing aduna attack tawraklabasu maikai amakhaktadagi attack tawrakfam asi lei aduga makhoina hana leiramba mafam adudagidi maikai khudingmaktagi lamoi sing aduna attack tawrakpa yai aduna hojikti makhoi mangamak mafam asida leinabagidamak mai haugalammi aduga lamhuina lakadauba maikai aduda yengduna leirambi matang asida makhoi mangagi wakhandasu khalambi makhoi sing asigi marakta miyoi ama hektabu lamhoi sing asina attack tawraktuna hatkhiba sangsar asi thadoktuna chatkhiba yai maram asina makhoigi leihauriba family sing adu wakhanda ningsingduna nungaitaba kaya amasu faurambi asumna leiringai matam asida atia pumba amuba nonggi mapaina loina kupsinkhirami matang asida John su khangi madudi mafam asida akanba nonglei nungsit ama lakadore haiba makhoina leiriba mafam asidadi matam ama hektada nong suninge suba nungsa saninge saba mafam amani masidagi makhoigi mafamda John hairi hojik aikhoina leiriba mafam asida akanba nonglei nungsit ama lakadore karigumba nonglei nungsit asi lakpa tarabadi lamoi sing asina aikhoibo hatrabasu nonglei nungsit asida aikhoi ingbana soidana sigani haiduna ngaihaki matungda makhoina leiriba mafam asida yamna akanba nonglei nungsit amabu silaklambi masidagi makhoina hogatuna tiktuna leiramliba mai adusu loina mutkhirami mathangi nongalakpa matamda John mafam asida hogalakpada ngasai masangam hodaba Jackson Brook adu siduna leirambi asumna leiramba fibam asi uba matamda John aduki matik yamna nungairamde mahak wakhan yamna warami aduga atai magi marupsing adusu akanba nonglei nungsit amadi unmayam ama tabana ingduna thak niktuna leirambi masidagi John yamna thuna mafam asida mai hogalammi aduga taduna leiriba magi marupsing adubu mai loina tihallambi hojikti makhoi manga khaktamak hinghauduna leiba adudagi makhoi mari khaktamak ngaihore hojikti ngaihaki matungda taramba unsing adusu loina lepkhre nungsa khara thoglaklambi asidagi amuk mafam asi thadoktuna makhoi mari makha tana mayum yaunaba chatnaba thawrang tawraklammi makhoina lakpada John akakpa u amada mak tawduna leiramliba asi thengnarami mak sing asi uraba matungda John makhoigi marupsing aduda hairai ai masigi mak sing asi khangi haiduna masida horiba u sing asi record tawraga thamba ngaktani haibadi government track tawduna thamba u ngaktani asumna leiringai matam asida makhoina isingi makhol ama taraklambi makhoina maikai aduda changsinluba matamda yamna luba lok ama leirambi maram aduna makhoi makha tana maikai aduda changsinba yaramde aduga tungda handuna chatkadabusu lambi amata leiramde hojikti makhoi marimak kari tawgani haiba kari amata khanglaktre makhoigi chatfam lambi amata leitre masidagi John idea amabu puthorei madudi lok asigi makhada awangba upanbi kaya ama hauduna leiribani masidagi marup ahum aduda John hairi adu oirabadi hojik aikhoina tawgadoriba asi aikhoi isada yauriba thauri sing asi loina samjinnarasi aduga upanbi amada chongduna chatlasi aduga chongliba miyoi aduna
ꯊꯧꯔꯤ ꯑꯁꯤ ꯎ ꯑꯗꯨꯗ ꯆꯦꯠꯅ ꯀꯤꯔꯕ ꯃꯇꯨꯡꯗ ꯆꯤꯡ ꯑꯁꯤꯒ ꯎ ꯑꯁꯤꯒ ꯂꯥꯟꯊꯣꯛꯅꯕ ꯊꯧꯔꯤ ꯑꯃ ꯁꯦꯝꯂꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯁꯤ ꯅꯠꯇꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯁꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯤꯁꯤꯡ ꯑꯁꯤꯅꯁꯨ ꯁꯝꯖꯤꯟꯕ ꯃꯇꯝꯗ ꯎ ꯑꯁꯤ ꯌꯧꯕꯒꯤ ꯆꯥꯡꯗꯤ ꯊꯨꯡꯕ ꯉꯝꯂꯣꯏꯗꯣꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯑꯗꯨ ꯆꯦꯠꯅ ꯀꯤꯔꯕ ꯃꯇꯨꯡꯗ ꯎ ꯑꯗꯨ ꯇꯝꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯧꯔꯤꯒ ꯐꯤꯒ ꯀꯤꯅꯔꯤꯕ ꯇꯥꯏꯅꯐꯝ ꯑꯃꯕꯨ ꯅꯥꯟꯊꯣꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯧꯔꯤꯒ ꯐꯤꯒ ꯑꯗꯨ ꯐꯥꯗꯨꯅ ꯀꯤꯁꯜꯂꯝꯃꯤ꯫ ꯆꯣꯡꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯎ ꯑꯗꯨꯗ ꯌꯧꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯎ ꯑꯗꯨꯗ ꯆꯦꯠꯅ ꯀꯤꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯧꯔꯤ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯎ ꯑꯗꯨ ꯌꯧꯅꯕ ꯂꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯇꯦꯜꯒꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯏꯀꯣꯟ ꯀꯣꯟꯅ ꯊꯧꯔꯤ ꯑꯗꯨꯗ ꯂꯥꯟꯊꯣꯔꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯊꯧꯔꯤ ꯑꯗꯨꯗ ꯂꯥꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯊꯧꯔꯤꯒ ꯐꯤꯒ ꯇꯥꯏꯅꯈꯤꯕ ꯍꯨꯛ ꯑꯃꯗ ꯃꯈꯣꯡ ꯑꯗꯨ ꯄꯜꯂꯝꯃꯤ꯫ ꯄꯜꯂꯤꯕ ꯃꯈꯣꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯔꯤ ꯑꯗꯨ ꯅꯥꯟꯊꯣꯔꯛꯄꯗꯒꯤ ꯎ ꯃꯔꯛ ꯑꯗꯨꯗ ꯑꯋꯥꯡꯕ ꯃꯊꯛ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯎ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯐꯨꯗꯠꯄ ꯃꯇꯝꯗ ꯇꯦꯜꯒꯠꯀꯤ ꯃꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ "ꯑꯥꯏ ꯂꯚ ꯌꯨ ꯗꯦꯗꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯍꯨꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯖꯣꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯦꯜꯒꯠꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯇꯦꯜꯒꯠ ꯑꯗꯨꯕు ꯀꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯃꯈꯥꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯝꯍꯨꯏꯒꯤ ꯃꯈꯣꯟ ꯉꯥꯛꯇꯃꯛ ꯇꯥꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯇꯨꯔꯦꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯌꯥꯁꯀꯤ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯂꯩꯊꯦꯛꯈꯤꯕꯅ ꯆꯠꯄꯗ ꯌꯥꯝꯅ ꯅꯥꯔꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯖꯣꯟ ꯑꯃꯁꯨꯡ ꯍꯦꯗ꯭ꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯦ꯫ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯕ ꯉꯝꯂꯔꯣꯏ"꯫ ꯑꯗꯨꯗ ꯖꯣꯟ ꯑꯃꯁꯨꯡ ꯍꯦꯗ꯭ꯔꯤꯛꯅꯗꯤ ꯃꯥꯕꯨ ꯃꯈꯣꯏꯒ ꯆꯠꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯤꯌꯥꯁꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯗꯤ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯠꯄ ꯉꯝꯂꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯅꯥꯔꯤ꯫ ꯑꯩꯉꯣꯟꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯆꯠꯄꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯨꯝꯗ ꯍꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ? ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤꯗꯃꯛ ꯑꯩꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯉꯥꯏꯔꯝꯂꯣꯏ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯕꯥꯔ ꯑꯃꯗ ꯖꯨ ꯊꯛꯇꯨꯅ ꯃꯇꯝ ꯂꯦꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯑꯩꯒꯤꯗꯃꯛ ꯋꯥꯗꯨꯅ ꯅꯈꯣꯏ ꯄꯨꯟꯁꯤ ꯃꯥꯡꯅꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯌꯨꯝꯗ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯒꯗꯧꯕꯒꯤ ꯁꯔꯨꯛ ꯐꯖꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯁꯤꯔꯕꯁꯨ ꯐꯖꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯒꯦ꯫ ꯗꯤꯌꯥꯁꯀꯤ ꯋꯥꯈꯟꯗꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯐꯖꯔꯕ ꯑꯦꯂꯥꯁꯀꯥꯒꯤ ꯖꯪꯒꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯕ ꯑꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯠꯄꯒꯤ ꯄꯥꯡꯒꯜꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯖꯣꯟ ꯑꯃꯗꯤ ꯍꯦꯟꯗ꯭ꯔꯤꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯗꯤꯌꯥꯁꯀꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯖꯣꯟ ꯑꯃꯗꯤ ꯍꯦꯟꯗ꯭ꯔꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯂꯝꯍꯨꯏ ꯀꯌꯥꯃꯔꯣꯝ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯍꯦꯟꯗ꯭ꯔꯤꯛ ꯑꯗꯨ ꯇꯨꯔꯦꯟ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯇꯨꯔꯦꯟ ꯑꯗꯨꯗ ꯇꯥꯁꯟꯕ ꯃꯇꯝꯗ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯈꯤꯔꯝꯃꯤ꯫ ꯖꯣꯟꯁꯨ ꯍꯦꯟꯗ꯭ꯔꯤꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯇꯨꯔꯦꯟ ꯑꯗꯨꯗ ꯆꯣꯡꯊꯔꯛꯇꯨꯅ ꯍꯦꯟꯗ꯭ꯔꯤꯛꯄꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯗ꯭ꯔꯤꯛ ꯏꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯎꯊꯔꯛꯄ ꯃꯇꯝꯗ ꯇꯨꯔꯦꯟ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯎ ꯑꯃꯗ ꯃꯈꯣꯡ ꯑꯗꯨ ꯌꯩꯁꯟꯗꯨꯅ ꯇꯨꯔꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫
ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯕꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯐꯖꯅ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯖꯣꯟꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯍꯦꯟꯗ꯭ꯔꯤꯛꯄꯨ ꯆꯤꯡꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯗ꯭ꯔꯤꯛ ꯑꯗꯨ ꯖꯣꯟꯅ ꯆꯤꯡꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯦꯟꯗ꯭ꯔꯤꯛꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯑꯗꯨꯗ ꯖꯣꯟꯅ ꯃꯆꯤꯟꯗ ꯁꯣꯔ ꯀꯥꯝꯁꯤꯟꯗꯨꯅ ꯁꯣꯔ ꯑꯗꯨ ꯍꯣꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯟꯗ꯭ꯔꯤꯛꯀꯤ ꯃꯐꯝꯗ ꯖꯣꯟꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯋꯥꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯕꯤ ꯀꯟꯒꯅꯤ" ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯖꯣꯟ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯍꯦꯟꯗ꯭ꯔꯤꯛ ꯑꯗꯨꯕꯨ ꯀꯟꯅꯕ ꯄꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯍꯦꯟꯗ꯭ꯔꯤꯛꯇꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯖꯣꯟ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕ ꯑꯃꯒꯨꯝ ꯃꯐꯝ ꯑꯁꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯏꯜ ꯀꯝꯄꯅꯤ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯖꯣꯟ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯃꯍꯥꯛ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨꯅ ꯏꯁꯣꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯀꯔꯤ ꯑꯃꯠꯇ ꯄꯥꯡꯕꯤꯗ꯭ꯔꯤꯕ? ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯔꯕꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕꯗꯤ ꯑꯃꯠꯇ ꯐꯪꯕ ꯅꯠꯇꯦ꯫ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯟ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯛꯂꯝꯃꯤ, "ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ꯫ ꯏꯁꯥꯒꯤ ꯃꯇꯦꯡꯗꯤ ꯏꯁꯥꯅ ꯑꯗꯨꯃꯛ ꯄꯥꯡꯖꯕ ꯇꯥꯏ" ꯍꯥꯏꯗꯨꯅ ꯑꯁꯤꯗꯒꯤ ꯃꯥ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯥꯏꯄꯣꯊꯔꯃꯤꯌꯥ ꯅꯥꯔꯛꯄꯗꯒꯤ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯌꯥꯎꯔꯛꯈꯤꯕ ꯋꯥꯂꯦꯠ ꯃꯌꯥꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨ, ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯋꯥꯂꯦꯠ ꯑꯗꯨꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯂꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯦꯃꯤꯂꯤꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯝꯍꯨꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯃꯉꯣꯟꯗ ꯌꯥꯎꯔꯛꯂꯤꯕ ꯋꯥꯂꯦꯠ ꯑꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯉꯣꯟꯗ, "ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯈꯟꯕ ꯌꯥꯗꯦ꯫ ꯅꯪ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯂꯥꯟꯊꯦꯡꯅꯕ ꯇꯝꯃꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯐꯤꯂꯝ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯖꯣꯟꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯤꯖꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈ꯭ꯔꯤꯕ ꯑꯗꯨ꯫ ꯃꯁꯤꯗꯒꯤ ꯖꯣꯟꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯍꯨꯏꯁꯤꯡ ꯑꯁꯤꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯗꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯆꯦꯠꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯌꯨ ꯊꯛꯄꯒꯤ ꯕꯣꯇꯜ ꯃꯆꯥ ꯃꯆꯥ ꯌꯥꯎꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯀꯤꯁꯟꯗꯨꯅ ꯅꯨꯡ ꯑꯃꯗ ꯊꯨꯒꯥꯏꯗꯨꯅ ꯃꯆꯤꯟ ꯇꯨꯝꯕꯁꯤꯡ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯣꯟꯅ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯃꯗꯨꯗꯤ "ꯑꯩꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯍꯧꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕꯁꯨ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯃꯥꯌꯣꯛꯅꯈꯤꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯟꯒꯤ ꯃꯐꯝꯗꯁꯨ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯟꯅꯁꯨ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯖꯣꯟꯒꯤ ꯃꯐꯝꯗ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅꯁꯨ ꯆꯤꯛꯇꯨꯅ ꯖꯣꯟꯕꯨ ꯍꯥꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯟꯅꯁꯨ ꯂꯝꯍꯨꯏ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯂꯝꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯣꯟ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯎꯕ ꯐꯪꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯖꯣꯟ ꯑꯁꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯜꯂꯝꯗꯦ꯫ ꯂꯝꯍꯨꯏ ꯑꯃꯗꯤ ꯖꯣꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯂꯝꯍꯨꯏꯁꯤꯡ ꯑꯗꯨꯗꯤ ꯖꯣꯟꯅ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗ ꯔꯥꯏꯇꯔ ꯑꯁꯤꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯋꯥꯈꯟꯗ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏꯄꯥꯛꯄ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯃꯥꯏꯄꯥꯛꯄ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯝꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯍꯥꯠꯄ ꯉꯝꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯁꯦꯖ ꯑꯁꯤ ꯄꯤꯔꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ
ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ, ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯨꯚꯤ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫